ꯀꯩꯅꯣꯅꯦ ꯃꯁꯦ ꯑꯩꯈꯣꯏꯒꯤ UCM ꯒꯤ ꯋꯥꯈꯟꯗꯀꯣ ꯑꯩꯈꯣꯏ ꯋꯥꯈꯟꯗ ꯀꯃꯥꯏꯅ ꯂꯩꯒꯦꯗ ꯀꯨꯝꯍꯩ ꯍꯔꯥꯎꯕꯁꯦ ꯇꯧꯒꯨꯝꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯌꯥꯝ ꯆꯥꯎꯅ ꯀꯨꯝꯍꯩ ꯍꯔꯥꯎꯕ ꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯀꯃꯤꯇꯤꯒ ꯐꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟꯠꯒꯤ ꯉꯁꯥꯏꯒꯤ 2 phase 3 phase ꯔꯤꯍꯦꯞ ꯇꯧꯕꯒꯤ ꯉꯁꯥꯏ ꯃꯥꯏ ꯃꯌꯨꯝꯗ ꯍꯟꯖꯟꯍꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯩ ꯗꯦꯟ ꯏꯚꯟ ꯑꯩꯅ ꯍꯧꯖꯤꯛꯇ ꯏꯕꯥꯅꯤ ꯈꯟꯅꯔꯝꯃꯤꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯑꯦꯇꯦꯛꯇ ꯆꯠꯊꯈꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯂꯝꯂꯥꯡ ꯂꯪꯖꯤꯟ ꯄꯨꯊꯣꯛꯑꯒ ꯃꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯇꯁꯦꯡꯅ ꯂꯥꯜꯍꯧꯕꯒꯤ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯅꯦꯛꯇ ꯆꯠꯊꯔꯝꯃꯤꯔꯥ ꯍꯥꯏꯕꯁꯦ ꯁ꯭ꯋꯥꯏꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯍꯟꯅꯤꯡꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯑꯗꯥꯏꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯍꯟꯅꯤꯡꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯏꯚꯟ ꯔꯤꯝꯁꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯒꯕꯔꯅꯔꯅ ꯀꯧꯔꯒ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯐꯝꯍꯟꯕ ꯈꯣꯠꯄ ꯄꯕ꯭ꯂꯤꯛ ꯑꯥꯎꯠꯔꯦꯖ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯛꯑꯕꯁꯤꯐꯥꯎꯗ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟ ꯂꯩꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯕ ꯄꯣꯠ ꯅꯠꯇꯦ ꯁꯔꯀꯥꯔꯅ ꯇꯧꯕ ꯌꯥꯕ ꯖꯒꯥꯗ ꯈꯔꯗꯤ ꯇꯧꯕ ꯐꯩꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯖꯒꯥꯗꯨꯗ ꯍꯦꯟꯅ ꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯐꯟꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯂꯝꯕꯤ ꯐꯠꯇꯕ ꯃꯌꯥꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯀꯣ ꯅꯪꯒꯤ ꯁꯤꯒꯤ ꯆꯦꯛꯀꯣꯟꯒꯤ ꯂꯝꯕꯤꯁꯤꯃꯛꯇ ꯂꯩꯔꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯂꯣꯏ ꯇꯧꯊꯣꯛꯇꯅ ꯇꯧꯔꯤꯁꯦꯀꯣ ꯗꯦꯟ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯃꯅꯨꯡꯗ ꯉꯔꯥꯡ ꯅꯍꯥꯟꯇ ꯉꯁꯥꯏꯒꯤ ꯎ ꯌꯥꯜꯂꯨꯕꯒꯤ ꯀꯦꯁꯇ JCB ꯑꯃ ꯐꯥꯖꯤꯟꯈ꯭ꯔꯦꯅ ꯇꯧꯅꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯗ ꯂꯥꯏꯚꯂꯤꯍꯨꯗ ꯁꯦꯛꯇꯔꯗ ꯀꯩ ꯍꯥꯏꯅꯤ ꯍꯤꯡꯒꯠꯄ ꯌꯥꯅꯕ ꯑꯗꯒꯤ ꯇ꯭ꯔꯦꯗ ꯑꯦꯟ ꯀꯃꯔꯁꯇ ꯔꯤꯚꯥꯏꯚ ꯇꯧꯕ ꯌꯥꯅꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯍꯦꯟꯅ ꯆꯠꯊꯔꯛꯄ ꯃꯤꯒ ꯇꯤꯟꯅꯕ ꯊꯦꯡꯅꯕ ꯌꯥꯅꯕ ꯊꯕꯛꯅ ꯍꯦꯟꯅ ꯆꯠꯊꯔꯛꯄꯒꯤ ꯃꯍꯨꯠꯇ ꯐꯦꯁꯇꯤꯚꯦꯜ ꯑꯆꯧ ꯑꯆꯧꯕ ꯁꯤꯔꯣꯏ ꯑꯗꯨ ꯑꯗꯥ ꯍꯦꯟꯅ ꯁꯨꯝ ꯌꯥꯝ ꯇꯣꯏꯅ ꯁꯤꯟꯒꯠꯂꯛꯑꯒꯗꯤ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡꯒꯤ ꯃꯊꯛꯇ ꯐꯣꯀꯁ ꯅꯥꯟꯊꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃꯅ ꯂꯧꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯁꯔꯀꯥꯔꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯐꯦꯁꯇꯤꯚꯦꯜꯁꯨ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯤꯌꯥꯝꯁꯤꯒꯤ ꯑꯄꯥꯝꯕꯁꯤꯡ ꯍꯦꯟꯅ ꯍꯟꯖꯜꯍꯟꯕꯒꯤ ꯄꯥꯝꯕꯗꯨꯁꯨ ꯂꯩ ꯁꯦ ꯃꯣꯏꯔꯥꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯊꯨꯝ ꯂꯨꯄꯥ ꯂꯥꯛ 23 25 ꯂꯩꯔꯝꯃꯦ ꯑꯗꯒꯤ TV ꯃꯌꯥꯝ ꯅꯞꯄꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯈꯣꯠꯇꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤ ꯏꯚꯟ ꯒꯕꯔꯅꯔꯒꯤ ꯂꯩꯉꯥꯛꯁꯤ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯖꯒꯥ ꯈꯔꯗꯗꯤ ꯑꯗꯨꯝ ꯄꯕ꯭ꯂꯤꯛꯀꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯗꯨꯝ ꯃꯐꯝꯗ ꯑꯉꯝꯕ ꯈꯔꯅ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒ ꯂꯥꯏꯔꯕꯁꯤꯡꯁꯤꯅ ꯁꯨꯝ ꯂꯩꯍꯧꯕꯒꯤ ꯃꯑꯣꯡꯅꯦꯕꯀꯣ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯉꯔꯥꯡꯗ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯅ GST ꯔꯤꯐꯣꯔꯝ ꯇꯧꯈ꯭ꯔꯦ ꯃꯣꯏ ꯍꯥꯏꯁꯦ ꯌꯪ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯅꯧꯕ GST ꯅꯤ ꯍꯥꯏꯀꯣ ꯖꯦꯅꯦꯔꯦꯁꯟ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ GST ꯅꯤ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯗ ꯌꯦꯡꯗꯣꯏꯁꯦ 28%ꯗꯒꯤ 5% ꯑꯣꯟꯊꯈ꯭ꯔꯦ 18%ꯗꯒꯤ 5% ꯑꯣꯟꯊꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯅꯠꯇ꯭ꯔꯒ 8% ꯑꯣꯟꯊꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯁ 10-20 yearsꯁꯦ ꯃꯣꯗꯤꯅ ꯄꯥꯜꯂꯤꯉꯩ ꯃꯅꯨꯡꯗꯨꯗ 25 ꯑꯣꯏꯔꯤꯕ ꯑꯗꯒꯤ GST ꯊꯤꯕ ꯉꯝꯗꯕꯗꯒꯤ ꯃꯨꯠꯈꯤꯕ MSME ꯃꯌꯥꯝꯗꯨꯒꯤ ꯗꯥꯏꯇꯁꯤ ꯀꯅꯥ ꯂꯧꯐꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯁꯤ ꯂꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯇꯝꯗꯨꯗ ꯉꯝꯈꯤꯗꯕ ꯃꯌꯥꯝꯗꯣꯀꯣ ꯍꯥꯏꯗꯤ MSME ꯃꯌꯥꯝ ꯒ꯭ꯔꯣꯠ ꯂꯧꯕꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯦꯛꯁꯀꯤ ꯁ꯭ꯂꯦꯕ ꯁꯨꯃꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠꯁꯤ ꯁꯨꯃꯥꯏꯅ ꯈꯟꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯌꯥꯝ ꯋꯥꯔꯦ ꯇꯦꯛꯁ ꯊꯤꯕꯁꯦ ꯈꯔ ꯍꯟꯊꯍꯜꯂꯒꯦ ꯑꯗꯨꯒ FDIꯗ ꯍꯦꯟꯒꯠꯍꯜꯂꯒꯦ ꯐꯣꯔꯦꯟ ꯗꯥꯏꯔꯦꯛ ꯏꯟꯚꯦꯁꯠꯃꯦꯟꯠꯗ ꯍꯦꯟꯒꯠꯍꯟꯒꯦ ꯀꯥꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯣꯖꯤꯁꯟꯁꯦ ꯐꯖꯅ ꯈꯜꯂꯒ ꯃꯤꯌꯥꯝꯁꯤ ꯃꯥꯒꯤ ꯖꯒꯥꯗꯨꯗ ꯃꯥꯏ ꯔꯣꯜꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛꯍꯟꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯗꯤ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯦꯅ ꯈꯜꯂꯣꯅꯦꯀꯣ ꯂꯥꯁ ꯆꯍꯤ 4-5ꯗꯒꯤ ꯇꯧꯔꯛꯏꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ 2012-13 ꯇꯧꯔꯛꯏꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯁꯤꯒꯤ ꯇꯤꯀꯦꯠ ꯀꯛꯏꯕ ꯃꯌꯥꯝꯁꯤꯒꯤ एंटरटेनमेंट टैक्स अमा GST मा कागदबनेबको सिगी GST सी सरकार दा नाहाई संग फजना कारिब जाला नत्र कादब जाला हाइबस बाउ द बिग क्वेश्चन ने बजे इवन से आई अदुम हुजी यम लाइन अदुम हाइजगेबको डीजे सोदा लामेको डीजे सोदा लामगी टिकेट लुपा 3,500-3,600 योलेबो 3,600 योलिसे सरकार टैक्स कागदबनेबो सिगी इवेंट ऑर्गेनाइजर सिंगसिना गवर्नमेंट दा मोइना हाइबा कनोसिगी लाइबा मियामदुना कखिबा टिकेटुगी चपचाबा टैक्स काबजाला नत्र कादबजाला गाइ सरकार की फाइनेंस मेकानिज्म GST की लेबा सेक्टर मैम अमा डिपार्टमेंट सिंग अदगी टैक्सेशन की लेबा सिंग मोइनी येंगदौनेबा रेवेन्यू नुआय गांदा मियामगी वखलोंजि नुआयगदौनेबको रेवेन्यू नुआयबा हैना अखोइना हंजन मफम गुदिंगी फेस्टिवल सुम ऑर्गेनाइज तौरगा मियामगी लेबा पैसादो सुम चिंगथोगा मदु मियामदा अमुको रिटर्न लाकपा ngамदबा तारगदि हलकपा ngамदबा पैसा ओइन चखरगदि मदुगी कनो यांगलेनगी सरु टेकलकपदो गवर्नमेंट दा थेंगनारकनेबा मरमदि मोय हयेंग पैसा इन्वेस्टमेंट तौब मतमदा पब्लिक दा रीइन्वेस्ट तौदोइनेबा गवर्नमेंट हाइजे पब्लिक दा टैक्स लौरगा को अदुना ngसाइगी रीइन्वेस्टमेंट तौबदा सोलकदो मयामदो खनबा फैबा अदुना हौजिकसे होय फेस्टिवल तंगाइ फदना मियामगी तिनाबा खोटपा अदु अदा पुनमिनबा खोरमिनबा येंगागा तौदबा यादबा प्रोग्राम नेना खन तारगासु अदो मियामगी अवा अना सिदना हेना माय ओनसननिबगी अपामदो अदुमक UCM गी ओइन लैरियेना अदुमाइन तमजगे।